नागा MLA तरुका गवर्नर अजय कुमार बलागा उन्नदुना मणिपुरदा शांति पुरक्नबा वरी सानख्रे। ममांग चही 2023 की मे 3 मणिपुरदा थोक्लिबा था 12 सुरक्लबा लान असी अथुबा मतमदा लोइसिनुना इंग तप्पा मणिपुर अमा पुरक्तुना मणिपुरदा लैरिबा कांगलु मसल अमतो ओइना नुंसी चानाना लैमिननाबा ngasi नागागी MLA तरुकना मणिपुरगी गवर्नर अजय कुमार बलागा राजभवन उन्नदुना वरी सानख्रे। गवर्नर का उन्नदुना वरी सानबादुदा मणिपुरगी लेंगाक शासन तौरंबा हौजिंगना मुथतख्रबा BJP लेंगाक मपुंग फाना सपोर्ट तौखिबा नागा पीपल्स फ्रंट NPF की MLA सिंह हाइबदी अवांगबोंग न्यूमाई खसिमबसुम लोसी दिखो लेशु कैसिंग जे कुमोसा अमदी जांगहेमलुंग पानमईना चिंगबना सरुग्या की गवर्नर अजय कुमार बलागा उन्नदुना वरी सानखिबा अदुदा नागा MLA तरुकी माइकैदगी गवर्नर की मफमदा मणिपुरदा हौजिक थोलिबा इरांग असि अथुबा मतमदा लोइसिनबा PR लेंगाना लोफम थोपा थौदांग अदु तौबियु। स्टेट असिदा शांति पुरक्तुना मणिपुरदा लैमिनारिबा कांगलुप मसल नुंसी चानना महौसागुम लैमिनबा अदु फंगनबा थबक पाइखतपियु अमदी मणिपुर की मफम खुदिमक्ता चथोक चसिन तौबा याद्रिबा अमदी हौजिक कुकी जो सिंगना नेशनल हाईवे सिंगदा मतम कक्तना टोटल शटडाउन की खोंजंग असि हंदोक हंदुना महौसागुम अकी अखंग यावदना चथोक चसिन यानबा थबक पाइखतपिनबसु गवर्नर की मफमदा तक्सिनखि हाइरि। Asiba Hakchang Lwkhre Union Home Minister Amisa gi pautang matungina state asida tha asigi nipan dagi lengaki maikei paikhalakhiba free movement gi khongthang mari leinana Kangpopi district ki Kaithelmanbi military colony manakta thokhiba security force ka muknabagi thodokta leikhidraba lalgauthang singsit ki Asiba Hakchang ngarang Kangpopi district hospital moktagi lawkhraba matung asi aroiba mathau mangam pangthoklaba matung Faizangda laiba Martyr cemetery da lairol chankhre Kotu amadi Kuki singi civil organization sing amadi leikhidrabagi imung manungi oiba mifam ama pangthoktuna leikhidrabagi yumda ikai khumnabagi utpagi thoram amasu pangthokre leikhidraba lalgauthang singsit ki Asiba Hakchang Lwkhre kotu amadi Kuki civil organization singna changsiliba khongjangdi hankhiroi haini Kuki jo singna chathariba matam kaktaba shutdown bo NPO na akanba mongda yaningdaba phongdorakli Union Home Minister Amisa gi order matung inna Manipur da free movement leihanbagi mayokta Kuki jo singna chathariba matam kaktaba shutdown bo naga people's organization NPO na akan mamong da yaningdaba phongdoragli loinana hojik chathariba total shutdown gi khongjang asi loisil halnana ba NPO na leingakta matam thakre NPO na taliba demand asi phangdrabadi makha taba akan khongjang lakani haina mari leinaba singi puning chingsilagli NPO gi information and publicity wing na thokpa cherol amana Kuki singna hojik chathariba total shutdown asina maram oiraga Manipur punna khunda leita aduna maheurol dagi leminaraklaba micham miyamda yamna chawna khudongchadaba amadi awaba kaya mayokna hale leingakna khudakta thabak lawkhatuna mahusagi fibamda hanjinnaba hotnabiyu maduna tragana NPO gi oiba thabak paikhalak lagani haina cherol aduna khangalagli